Koutruk Kuki terrorist singna nongmai amadi bom yaona landarakpada punja nupi ama makokta panbadagi leikhidre loinana angang ama su sokle hadi leikhidre nupi adugi maming angom ombi Surbala Devi fayeng umang laikai amadi mahaki masanupi ni hadi Surbala kokta panbadagi laikanaba ngamdana leikhidabani loinana mahaki masanupi na khujeta pandana sokibani loinana ngasigi Koutruk thawdogada state force anishu sokle hadi nakal amoromda Kuki militant singna drone sizinaduna bomgi attack thadarakhre hadi ngasigi thawdok mari leinana Imphal West District curfew thangkhre loinana Tom TV dagi thadarakpa source amagi matungina khulngakpa amasu leikhidre hadi makha chatharakpada Kuki singna makhatana tongan mafam singda attack taunabagi plan lik oirakhre 4 pm cycle area 5 pm Serok 6 pm Palel 7 pm Naran Sena Kangbai 8 pm Sugunu Donjang sida attack torakani haina fixed timing thambagi makhoigi asomna Kuki singi lik message translate toragli loinana AR kanguna nungna thomakpada ima ama sokle hadi rims ta pukatuna laikanari hadi hauzik pawama Robin mangang khwairakpamna update toragli madudi yamna fivam sadre aiga chatpinaba 30 unit check maigi tengoloi ani amadi MPA gi amaga punna ahum hauzik amu bomna pale laibak phawadi minor injury oire haidi